हंदकता फोंग फोंग साना पाउरिबा कासिदा अंगांग अनी खंगना सीखिबगी असिदा स्टेट सरकारना करिगिदमक्ता मसिदा कयुमता खोंगथिंग थांसनबिद्रिनो अपिक्लिबा अंगांग अनी तमथीबा मोंगदा कुकी मिलिटेंट सिंगना हातोकपिरबा बोम लंचिंदुना हातोकपिरंबा तो हुजी थोकलिबा पिखरबा अंगांग अनी गी थवाय असि ममागी मथानुंगदगी थवायना पन्था ओइग्रे
ngasi Manipurgi sana lepakta mamangi chahida haukhibada asigumba kayamarom thawdwa to kayamarom nangkhre thokre ngasi jo huji huji thokliba pikhraba angang ani gi thawai asi mamagi mathanungdagi thawai pon tha oigre adugi damakta akhoi singribongi maira paibi amadi amidonga loinara khusamnaraga ngasi aikoina angangi thawai ani thawai na pon tha oikriba ani sigi damakta aikoina maira paibi amadi khwai puna makna amdum puna makna akhoibu akhoisi Manipurda sumoina thawdo wathoksi khara yang loisanbiu akhoichu jengmanga maktre mayagi saktam haibasi khajikta maya udrabra Manipurda leiriba sem puna makbu kali tauna leibiriba asuk yamna thokraba thawdo wathoka sida ngasi phawda mitai na bangam disna karigi adumna akhoi maira paibi luk akhoi mayamna su ngasi Singribon Mahadev ki Shiva Mandir Mahadev ki Mandir da Ishwar ki khuyada laikhitraba angang ani dugi damakta aikoina thawaina pon tha oikhrabagi damakta aikoina maira amamam kacharaga ngasi Ishwar ki khuyada akhoi mayam ingna chingna leinbai damakta thawni jari bani khoi mayam punna makna handakta Hong sana pauriba ta asida angang ani khangna sikhibagi asida state sarkar na karigidamagta masida kayumta khongting thaksan bidrino sahi ani ahum dagi leiraklaba Manipur gi asugzamna mirao mikop sing asi tabida dana ngasi phawbata karigidamagta yengsin bida dana asugzamna tamthiraba angang ani sikhiba hawbata haji phawba karigidamagta tumina leibiribano tungi oirakadoriba yungurian angang sing asida mayumda leiba phangjadana Lai kai su tamba phangdana yumburan kona chawkhalakliba angang sing asibu asugam tamthiraba tamthina hatliba asibu kamaina state sarkar na karigidamakta hajipawbada tumina leiribano asugzamna tamthina mi ke mirau asita dana hajipawbada leiba se yabam thokte maram maduna ngasi aikoina shanti Manipur da chahi ani hom dagi asugzamna tamthina leiraga siba shanti pubirangna bai damakta state sarkar da haizari maram madudi Manipur da amtadi shanti asise amtadi purakhan biu haina mayam da haizari bani state sarkar da angang ani asisu legidaba asisu sathin akoi nungaite maram maduna ngasi akoi magoi gi damakta candle light rally asi saliban haukiba April ki tang tareta Tronglaubi Bishnupur district ta apik pliba angang ani tamthi bomongda kuki militant singna hatuk piraba bom langchinduna hatuk piramba aduga loilo lena khoi sauna ba miyamna manak nak CRPF kem da changchinduna kai gi damakta mathau pangthok tori bano haina tawna changchan mamatamda central force ki maike di kapthro panongi maruna me hum leiki daba hariba misimina sing asigi nongai taba penda ba phungdok poina ngasi singer bonda maira paibigi ima indon singaloina na Assam Manipur Youth Development Organization Amidogi members singa punna khusam nazaraga ngasi maira gi deli asi sachabani masida haijaning badi 2023 dagi hauduna Manipur leba sida chatharagli ba tangdu leta adraba irangna thallaba santi litaba lamdam masida central state government amadi central government na ngasi bhawta matik chaba action lokot jiba karigino hajik handakta thokli ba chahi noriba angang ani asisu mamagi mathandagi selaga puhi kibani masida state government na masigi matik chaba action lokot piduna masi maram hiram thawdo asida chenaba miwa singaju phagat piduna makoi matakta matik chaba action lokot pi haina amido amadi lamdam masigi singerbon gi maira paibi luki maike degi appeal tawjari state government